Relief camp Lairiba Irecha Kaya Amadi Mitki P Kangdana Mayum Maikei Yengli Haina Hericoun President Yumkaibam Surjit Kumar Kumana Lengak the Kangalakli Wafamasi Yellow Furup Singi Apun Balup Ama Oiriba Ethno Heritage Council Hericoun na Safung Lakiba Chahi Kunmari Mapung Farakpagi Thoramda Mahakna Fungdo Kibane GM Holding Asi Pangto Kiba Thoram Aduga Mari Lainana Hericoun President Yumkaibam Surjit Kumar Kuman Nahai Ethno Heritage Council Hericoun Ase Kumja English Singani Subna Anigi Megi Tangtara Tarukta Iramdam Asida Leminariba Wakal Manaba Yellow Fruit Singi Mihut Sing Yauna Sem Kibalup Ne Lup Ase Hek Safung Lakiba Mekuptagi Ngasi Fauba Lamdamase Lairiba Yellow Fruit Sing Amato Oina Punshinduna Manipuri Apunbagi Saktam Kaihandana Tamna Bahotnaduna Lakli Lup Asigi Thomi Sing na Ngasi Fauba Manipuri Manung Hanjinba Mafam Singda Changsinduna Mafam Adugi Awa Nungai Awat Apapon Namak Lingakta Yohanduna Lakli Aduba Laibak Tibadi Kumja English Ngani Kunumdo Yeme Ohumdagi Tokliba Irang Asinamaram Oiraga Mara Laisadaba Mioy Kaya Tawai Mangkre Yum Kaya May Tabi Kre Mioy Lising Humfu Henbana Relief Camp the Changsafam Loudun Lady Hosik Chatariba Irang Asida Chenkuki Narco Terrorist Singna Lamdamasigi Yellow Fruit Singda Onsin Duna Landabagi Tabak Leptana Chatari Lanasna Maram Oiraga Relief Camp the Lairiba Irecha Kaya Amadi Mitki P Kangdana Mayum Maikei Yengli Pumnamak Ase Tengdana ba Hericoun na Koko Miga Punna Chatminaduna Lamdam Asida Tangdulaita ba Hanjilakna ba Kanna Hotnari Lamdam Asida Chahi Ohum Hena Chatarakliba Irang Ase India Lengak na Lushiningba Matamda Lushinbangame Adubu Irang Ase Lushinbagi Mahut Indian Political Machinery Sing na Chenkuki Narco Terrorist Singi Maikei da Tongshinduna Irang Asigi Marumda Aronba Ezenda Kaya Chatari Kuki Militant Singa India Lengaka Chatanariba Su Ase Lautokduna Makogi Matakta Military Crackdown Togadabani NRC Update Toduna Foreigner Sing Kandoklaga Masa Masagi Maribakta Halan Kigadabani Haina Mahakna Haiki Term Aduda retired ISRK Nimai Hericoun President Yumkaibam Surjit Kumar Kuman Foothills Naga Coordinating Committee FNCC ki Convener NG Akhui Amadi Manipur State Commission for Women ge Hanigi Chairperson Professor Mainam Binota na Thoram ki President Member Sing Oina Sargya Ki Hojikti Maikei da Landarakba Aduki Batanga Tongan ba Tangkhulda Siruda Amadi Tongan ba Furup Mayam Zu Mathang Laagoji Awas Thengse Nangabanina Basi Ekoi Khange Maramdi Haiba aggression Mayamse Adugumba India ki Central Force ki Mitmangda Amadi Makogi Mamangda Thokiba Kaya Musu Yaukiba Lairabani Aduna Ekoi Yellow Fulup Poina Lai Minriba Ekoi Igi Mari Oiba Machimanau Singse Ekoi Amato in a Ponzilaga Ekoi na Sugumba Chinkuki Narco Terrorist Kangu Singsi Tengnaba Aduga India Langana Sanariba Adugumba Pokshigi Oiba Army Singji Pokshigi Lan Asi Kutak the Liamnaba Honabagi Aduga Lodana Ekoi Manipuri Lamai de Sumba Koki terrorist Kangu Singsi Mutanaba Honabada Ekoi Amatoina Ekoi Kuchamjanaba Amati Punchinba Puna Minaba Matau Tare